ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁ 182 ꯁꯨꯕ ꯇꯥꯡꯀꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠꯁꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯇꯥꯕꯤꯔꯒ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯊꯦꯡꯅꯗ꯭ꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯅ ꯃꯤꯠ ꯅꯥ ꯁꯤꯡꯅꯅꯕꯒꯤꯗꯃꯛ ꯃꯗꯨꯒꯤ ꯄꯥꯟꯗꯝꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯟꯗꯣꯛꯆꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯄꯥꯟꯗꯝ ꯑꯃꯠꯇ ꯂꯩꯖꯗꯦ ꯍꯥꯏꯕꯗꯤ ꯑꯇꯣꯞꯄ ꯃꯤꯔꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯃꯤꯒꯤ ꯃꯇꯧ ꯇꯝꯕꯒꯤ ꯑꯗꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯖꯗꯦ ꯁꯟꯗꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯗ ꯊꯝꯖꯕꯅꯤ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡ ꯑꯁꯤ ꯇꯥꯕꯤꯔꯒ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇ꯭ꯔꯤꯕꯁꯤꯡꯗ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕꯒꯤꯗꯃꯛ ꯇꯝꯖꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯄꯨꯖꯔꯛꯂꯤꯕ ꯀꯦꯁ ꯑꯁꯤ ꯃꯣꯕꯥꯏꯜ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕꯒꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯆꯪ ꯑꯃꯒꯨꯝꯅ ꯉꯁꯤ ꯁꯤꯖꯤꯟꯅꯔꯛꯂꯤ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯃꯣꯕꯥꯏꯜ ꯁꯤꯝ ꯑꯃ ꯍꯥꯞꯂꯒ ꯃꯣꯕꯥꯏꯜꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯦꯛꯁ ꯃꯦꯁꯦꯖ ꯇꯧꯕ ꯌꯥꯔꯤꯕ ꯃꯈꯩ ꯃꯣꯕꯥꯏꯜꯁꯦ ꯄꯤꯛꯁꯤꯜꯂꯒ ꯌꯦꯡꯉꯨ ꯚꯥꯏ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯄꯤꯛꯇ꯭ꯔꯥ ꯁꯤꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯏ ꯑꯁꯨꯝꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣ ꯍꯥꯏꯅꯔꯝ ꯑꯗꯨꯕꯨ ꯍꯣꯡꯂꯛꯂꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯦꯛꯅꯣꯂꯣꯖꯤ ꯀꯌꯥꯒꯤ ꯑꯅꯧꯕ ꯃꯣꯕꯥꯏꯜꯁꯤꯡ ꯑꯃꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗꯁꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯟꯒꯤ ꯃꯈꯜ ꯀꯌꯥꯒꯤ ꯑꯇꯥꯡꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯈꯨꯠꯁꯤꯟꯅꯁꯨ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ ꯃꯁꯤꯗ ꯀꯥꯟꯅꯕ ꯀꯌꯥ ꯃꯔꯨꯝꯅ ꯄꯤꯛꯊꯟꯅ ꯌꯥꯎꯏ ꯑꯗꯨꯕꯨ ꯀꯥꯟꯅꯕꯅ ꯄꯤꯛꯊꯟꯅ ꯌꯥꯎꯔꯕꯁꯨ ꯃꯥꯡꯕꯨ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯥꯡꯍꯟꯅꯕꯒꯤ ꯃꯔꯝꯁꯨ ꯀꯌా ꯑꯃ ꯊꯣꯛꯂꯤ ꯈꯪꯅ ꯎꯅ ꯆꯦꯛꯁꯤꯟꯍꯧꯗꯕꯗꯒꯤ ꯃꯣꯕꯥꯏꯜꯗꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯆꯩꯔꯥꯛ ꯀꯌꯥ ꯐꯪꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃꯗꯤ ꯑꯗꯨꯃꯛ ꯑꯣꯏꯔꯤ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯕꯨꯗꯤ ꯀꯔꯤ ꯊꯣꯛꯎꯗꯒꯦ ꯑꯩꯅ ꯑꯗꯨꯝ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯁꯤꯗ ꯑꯩꯅ ꯀꯅꯥꯒꯤ ꯀꯔꯤ ꯃꯥꯡꯅꯕ ꯇꯧꯔꯒꯗꯒꯦ ꯑꯁꯤ ꯉꯥꯛꯇꯅꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯎꯔꯦ ꯇꯥꯔꯦ ꯂꯣꯏꯅꯃꯛ ꯈꯪꯂꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯇꯥꯛꯆꯔꯨꯕꯒꯤ ꯃꯤꯌꯥꯝꯗ ꯊꯣꯏꯗꯣꯛꯄ ꯀꯔꯤꯁꯨ ꯑꯩꯒꯤ ꯏꯇꯤꯛ ꯏꯄꯥ ꯂꯩꯖꯗꯦ ꯂꯥꯟꯅ ꯁꯤꯖꯤꯟꯅꯔꯨꯕꯒꯤꯗꯃꯛ ꯃꯣꯕꯥꯏꯜꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯄꯤꯛ ꯊꯟꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯕꯗꯤ ꯂꯦꯞꯄ ꯌꯥꯗ꯭ꯔꯤ ꯃꯔꯨꯑꯣꯏꯅ ꯃꯣꯕꯥꯏꯜꯗ ꯌꯥꯎꯈꯤꯕ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯃꯣꯕꯥꯏꯜꯗ ꯌꯥꯎꯈꯤꯕ ꯑꯩꯒꯤ ꯐꯣꯇꯣ ꯀ꯭ꯂꯤꯞ ꯑꯩꯒꯤ ꯄꯔꯁꯅꯦꯜ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯄꯔꯁꯅꯦꯜ ꯂꯣꯏꯅ ꯂꯩꯕ ꯉꯥꯛꯇꯅꯤ ꯂꯣꯏꯅꯃꯛ ꯃꯤ ꯑꯃꯒꯤ ꯄꯔꯁꯅꯦꯜꯁꯤꯡꯁꯤ ꯃꯥꯡꯗ ꯄꯨꯊꯣꯛꯅꯗꯨꯅꯕꯨ ꯍꯥꯏꯗꯣꯛꯅꯔꯕꯗꯤ ꯀꯅꯥꯕꯨ ꯂꯦꯡꯕ ꯌꯥꯒꯗꯒꯦ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯦꯡꯕ ꯌꯥꯔꯣꯏ ꯑꯍꯜ ꯑꯃꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯄꯥꯎꯇꯥꯛ ꯄꯥꯎꯔꯧꯗ ꯑꯃꯝꯕꯗ ꯏꯀꯥꯏꯕ ꯍꯩꯌꯨ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯄꯔꯁꯅꯦꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯕꯒꯨꯝꯅ ꯃꯣꯕꯥꯏꯜ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯅꯠꯇ꯭ꯔꯒ ꯐꯣꯇꯣꯗ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯆꯦꯛꯁꯤꯜꯍꯧꯗ꯭ꯔꯕꯗꯤ ꯃꯁꯤꯅ ꯑꯋꯥꯐꯝ ꯇꯥꯕ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯏ ꯍꯧꯖꯤꯛ ꯃꯥꯡꯗ ꯐꯣꯡ ꯁꯥꯅ ꯑꯗꯨꯃꯛ ꯇꯥꯔꯤꯕ ꯉꯥꯛꯇꯅꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯀꯌꯥ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯔꯕ ꯏꯁꯩ ꯁꯛꯄ ꯐꯤꯜꯝ ꯀꯨꯝꯕ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯔꯕ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯨꯝ ꯃꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗ ꯃꯈꯣꯏꯅ ꯉꯥꯡꯊꯣꯛꯈꯤꯕ ꯃꯈꯣꯏꯅ ꯇꯧꯊꯣꯛꯈꯤꯕ ꯃꯈꯣꯏꯅ ꯎꯠꯊꯣꯛꯈꯤꯕ ꯃꯈꯣꯏꯅ ꯀꯥꯞꯈꯤꯕ ꯄꯤꯛꯆꯔ ꯈꯔꯅ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯊꯥꯖꯕ ꯃꯤꯌꯥꯝꯅ ꯊꯝꯂꯤꯕꯗꯨ ꯄꯤꯛꯆꯔ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯈꯣꯏꯕꯨ ꯂꯩꯈꯥ ꯇꯥꯅ ꯐꯥꯎꯕ ꯆꯤꯡꯊꯕ ꯉꯝꯃꯤ ꯃꯁꯤꯗ ꯅꯠꯇꯅ ꯂꯩꯕꯥꯛꯀꯤ ꯂꯨꯆꯤꯡꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯀꯥꯡꯕꯨ ꯀꯌꯥ ꯃꯔꯨꯝ ꯐꯥꯎꯕ ꯃꯈꯣꯏꯅ ꯑꯔꯣꯟꯕꯗ ꯆꯠꯊꯈꯤꯕ ꯉꯥꯡꯅꯈꯤꯕ ꯋꯥꯐꯝ ꯅꯠꯇ꯭ꯔꯒ ꯐꯣꯇꯣ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑꯣ ꯎꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯊꯥꯖꯗꯨꯅ ꯊꯝꯂꯝꯕ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯊꯥꯛ ꯋꯥꯡꯅ ꯈꯟꯖꯔꯝꯕꯗꯨ ꯃꯈꯣꯏꯕꯨ ꯂꯩꯈꯥ ꯇꯥꯅ ꯐꯥꯎꯕ ꯆꯤꯡꯊꯕ ꯉꯝꯃꯤ ꯃꯁꯤꯅꯤ ꯃꯣꯕꯥꯏꯜꯒꯤ ꯑꯉꯛꯄ ꯃꯒꯨꯟ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯟꯇꯔꯅꯦꯠ ꯁꯤꯖꯤꯟꯅꯗꯨꯅ ꯃꯣꯕꯥꯏꯜꯗ ꯑꯉꯛꯄ ꯃꯑꯣꯡꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯁꯤꯖꯤꯟꯅꯔꯛꯂꯤ ꯀꯔꯤꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯄꯨꯟꯁꯤ ꯂꯣꯏꯈꯤꯒꯗꯧꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯒꯤ ꯃꯤꯀꯨꯞ ꯈꯔꯗ ꯀꯥꯞꯂꯝꯕ ꯚꯤꯗꯤꯑꯣ ꯅꯠꯇ꯭ꯔꯒ ꯐꯣꯇꯣ ꯑꯗꯨ ꯑꯩꯈꯣꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯍꯤꯡꯕ ꯃꯁꯥ ꯍꯜꯂꯛꯇ꯭ꯔꯕꯗ ꯃꯈꯣꯏꯅ ꯀꯥꯞꯂꯝꯕ ꯑꯔꯣꯏꯕ ꯐꯣꯇꯣ ꯅꯠꯇ꯭ꯔꯒ ꯚꯤꯗꯤꯑೋ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯦꯡꯊꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯁꯝꯖꯤꯟꯖꯔꯒ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯐꯦꯁꯕꯨꯛꯇ ꯐꯦꯛ ꯑꯦꯀꯥꯎꯟꯠ ꯀꯌꯥ ꯍꯥꯡꯗꯨꯅ ꯀꯔꯤꯁꯨ ꯑꯣꯏꯗ꯭ꯔꯕ ꯃꯤ ꯑꯃꯅ ꯑꯩꯗꯤ IPSꯅꯤ ꯑꯩꯗꯤ ꯑꯣꯖꯥꯅꯤ ꯑꯩꯗꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛ ꯇꯥꯛꯂꯕ ꯃꯇꯨꯡꯗ ꯅꯧꯖꯔꯤꯕꯤ ꯅꯨꯄꯤ ꯀꯌꯥꯒꯤ ꯊꯃꯣꯏꯗ ꯂꯥꯡ ꯊꯨꯗꯨꯅ ꯃꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯜꯂꯒ ꯄꯨꯟꯁꯤꯒꯤ ꯈꯥꯡꯇꯛꯇ ꯃꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯣꯝꯗ ꯊꯣꯛꯇꯕ꯭ꯔꯥ ꯊꯣꯛꯇ꯭ꯔꯒꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯇꯝꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯊꯣꯡꯗ ꯎꯔꯤꯕ ꯁꯛꯂꯣꯟ ꯑꯗꯨꯅ ꯑꯃꯅꯤ ꯃꯅꯨꯡꯗ ꯆꯠꯂꯤꯕ ꯑꯗꯨꯅ ꯑꯃꯅꯤ ꯊꯥꯖꯕꯤꯗꯕ ꯇꯧꯕꯤꯒꯅꯨ ꯊꯣꯛꯂꯛꯂꯕꯗꯤ ꯑꯗꯣꯝꯗ ꯀꯔꯤꯁꯨ ꯆꯦꯟꯕ ꯌꯥꯔꯣꯏ ꯑꯋꯥꯐꯝꯅ ꯇꯥꯔꯕꯗꯤ ꯉꯛꯇ ꯊꯧꯔꯤꯅ ꯀꯣꯡꯒꯣꯏ ꯊꯨꯗꯨꯅ ꯑꯋꯥꯐꯝ ꯇꯥꯔꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯅꯁꯨ ꯑꯗꯣꯝꯒꯤ ꯇꯨꯡꯗ ꯏꯜꯂꯛꯂꯣꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ
तमसिनबियु ngasi thongdok asidagi khangjinbi pandam asidani puthokjariba ngasi crime reports ke chamaga humutara ka nithoi suba tangka Delhi dagi sumnatangi kilometer 8 khak chatga leiba mafam amakhakni Meerut mafam asida thongdok amakhak thoki ka hena larek lek so hitaba ngoksinaduna crime macha macha tawba miyoi amakhakni Subham na mobile phone amakhak paijai mahaki mobile phone se khanghoduna mahaki display se kai khiram अखोइना पाइरिबा मोबाइल फोन से अखोइगी खुतगी तादुना नत्रगा करिगुम्बा थौदोक अमदा डिस्प्ले काइबा हाइबसे अदुमक याउ अदुबु सुबम हारिबा मियोइसिना महांगना पाइरिबा फोन असि डिस्प्ले असि काइरम मसिगी मतुंगदो महांगना खनगी महाकी अतांगबा मोबाइल असि योंदुना ममन खर सिलबदी फोन असि योंथोक्तुना अतोपा फोन अमा लैगे हाइदुना मसिगी मतुंगदा महाक्का हाइफेट मानबा महाक्का लमचत मानबा ममानबा अनुस कौबा अमदा महाकी मोबाइल फोन असी योननबगीदमक हाइरम अतांगबा मोबाइल अदुना होंगने योलगे हारकपा मतमदा अनुसना डिस्प्ले अदु सेमजिलबा मतुंगदा फोन अदु महाक सिजनगे हाइना खनकी महाकी अतोपा पांदम अमता लेखिदि मसिदि अखोइ पुनमक्ता नुक्तिगी थोकलिबा थौदो वाथोक अमनि हाइबिये असुमना सुबम हारिबा मियो असिना अनुस हारिबा मियो असिदा महाकी मोबाइल फोन अदु यामना होंगने योनथोकिरम मसिगी मतुंगदा लुना तिन्नरिबा अनुस हारिबा मियो असिना सुबम की मोबाइल फोन से लेरबा मतुंगदा डिस्प्ले सिनगिरम डिस्प्ले अदु सिल्लबा मतुंगदा मोबाइल अदु हानगुमना मथौ तौकी अदुबु सुबम न काउखिबा मदि लेखि मदुदी मोबाइल फोन द डिस्प्ले यादबा हाइबसिगा मोबाइल फोन की इंटरनेट मेमोरी हाइबा अमगा मेमोरी हाइबगा अनि खक लै मसिदि मियामने हेना खंगलबनि मोबाइल अमगी मनुंगदा मेमोरी चिप अमदगी हेना 16GB 32GB 64GB हाइबसी फोन की मसामक्ता स्टोरेज तौबा ngamba मोबाइल फोन कया मरुम लेरे मसिगी मतुंगदा मोबाइल अदु हिंगलक्लबा मतुंगदा अनुसना सुबम की फोन अदु फाक्तुना येंगबा मतमदा सुबमना महाकी गर्लफ्रेंड गा नकना लोइनरिंगेदा कापमिनखिबा वीडियो क्लिप अमदि फोटो क्लिप कया फोन असिदा यावरंखि अदुबु ताइबा मियोइबा नकना तिनरबसु ममानबदुगी पर्सनल ओइबा फोटो अमदि वीडियो सिंग अदु महाकना नाहककी फोटो अमदि वीडियो कया मरुम यावरमि हाइदुना तिनबा ममानबा अदुदा पाउ तंबगी महुत्ता महाकना फोटो अमदि वीडियो सिंगदु येंगदुना मदुगी नुंगाइबदु लौरमि मसिनी ख्वाइदगी ngakliba आइगिसु आइगी पर्सनल ले ताबिरिबा दोंगिसु सोइदनमगी पर्सनल एक्टिविटीज सोइने लेरमगनि अदुबु थांगलिबा खोंथांग अदुना अरानबा नत्रबसु आई अमदि आइगी ख्वाइदगी नक्नरिबा मियो अदुगा थांगलिबा खोंथांग अदु अतोपा अहुम सुबा मी अमना मिगेंग ताबा मतमददी सोइदनमगी चैना फंगदबा थौदोक वाथोक कया लेबिरमगनि असुमना मोबाइल फोन असी योनख्रबा मतुंगदा महाकी ममानबा अनुस हारिबसिना महाकी तोंगानबा लुना तिनबा ममानबा मदा भाई येंगुने असे आइना सुबमदगी मोबाइल सि लेबिने अदु महाकी मोबाइल सिदा महाक हाना खंगनबा नुपी मले नुपी अदुगा महाक नुक्सिनजबा जान मखोइनगी अरोनबा फोटो अमदि वीडियो याम यावरमि येंगुने से असुमना ममानबा अमदा अनुस हारिबा मियो एसिना WhatsApp की खुथांगदा शेयर तौखिरम तसेंगनमकिदे अनुसना हारिबसि ममानबसिबु मांग ताखलगे हाइदुना फोटो अमदि वीडियो से थाखिबदि नथि इचम चमना ममानबा अदुना लेरमनिबा मोंग मतौ अदुदा थाजदबा अमदि ngakpaga लोइनना ममानबा अतोपा अमदा खंगहनिंगबदगी फोटो से थाजिनखिरम अमदि वीडियो सु थाजिनखिरम मदुगी मथंगदा ममानबा अमना हारिबा वीडियो अमदि फोटो से येंगम तसेंगनमकि फोटो अमदि वीडियो से येंगबा मतमदा ममानबा अदुनसु अतोपा अमदमु शेयर तौर असुमना मथंग 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 सोशल नेटवर्क की मतम अमदा फोटो नत्रगा वीडियो अमा वायरल ओइबा हाइबसि हौजिकी मतमदा अरुबा अमदि नथि मसिदि मियामने हेना खंगनरबा वाफम सुबमगा नकना लोइनरंबा तिनरंबा नुपी अमगी फोटो अमदि वीडियो सिंग अदु अनुसना महाकी फोन अदु लेरबा मतुंगदा ममानबा अमद शेयर तौरुबदगी ममानबा अदुना मथंगदा शेयर तौकी मथंग ममानबा अमना शेयर तौकी मथंग ममानबा अमना शेयर तौकी असुमना फोटो अदु मथंग मथंग शेयर तौबा मतमदा चटपा याबा चटउरुबा मतुंगदा अमुक हन्ना सुबम हारिबा मियोयसिदा महाकी इनौनौना लेबा मोबाइल अदुदा महाकी WhatsApp ता महाकी वीडियो अमदि फोटो सिंग अदु अमुक हन्ना लाखी मतम अदुदा सुबमना खनकी करिनो इने तोरिसिदे आइगी हौक्रबा थौदोक अमगी वीडियो अमदि फोटो सिंग असि लोइनमक वायरल ओरबा कमाय तौनी नुपीसिदे एगा हुजु मरी लेनबसु नत्रे मयुम पानख्रे मचानुपा अमा लेरे करिगुम्बा महाकी नुपा अमदि महाकी नुपीना फोटो अमदि वीडियो सिंगसु उरबदे आइदि करि तौगनी
ai kari dogani Anush nang yamna phatik Anush aine nongoda mobile du yonma matamda hariba singa si yawi haribadi nang ningoda hariba su yabane dubu as hujik kari dogani oh my god mayum pat karba nupi ama ai ka ngasi digi chahi mari manga gi mamang da mari lenaramba aina nuksina thamjaba video madi photo khara si aina kaidongai da su kana da su aina uthok loi haiduna aina khankiba adubu aina cheksil logdabadagi aina Anush ki mafam da yon khibo mobile adugi matung ina mathang viral oiduna chakhraba nupi ase su labna leibna thi aina leiriba jaga sida mayum palibani ma ki mapuru made ma samang na urabadi aina ma ki mafam da ma phanghudabagi natraga ma ka iga nungai ne dabagi damak aina masi punamak thon bani haiduna ma soiduna khan khragani Anush nang yamna phattaba mi makak ai ka nungoda mobile yon matamda nang ningoda haibiram labadi kaya du nungai ga daba asumna mahak mathwai chakchana khan kiram adubu mahak ki mamanaba Anush nasu photo amadi video se viral oinena nabagi damak thadokibadi nati masigi matungda Anush na photo adu tharubadagi mamanaba amadagi amada haujikti WhatsApp painariba sing asida tinariba maru mapang singi oiba mi chani dagine chahum phauba natraga lising amagi mathakte hena leiba tongan ba friend circle gi WhatsApp group leinar asigumba group sida karigumba photo adu chatkrabadi mioi amamamgi tongan ba group sing adu da photo amadi video adu chatkrabadi masana viral oiba tabani masimang मीने मसक खंगनबा फिल्म कुंबी तोंगान बा इसै सकपा नत्रगा इसै सकपी सिगुम्बा कयागे महाक पर्सनल महाक नुंगसिनजब नुपा अदुगा लेनखिबा मरी अदुगुम्बा फोटो नत्रगा वीडियो अदुना वायरल ओइरकपगी मरमदा थौदोक वाथोक कया अखोइगे मांगदा तादुना लेरि यामना चेक्सिनिंगाय ओइबा वाफमनी असिगुम्बा थौदोक असिदगी शुभम हारिबा मियो असिना महाकि नुंगसिनरम्बा नुपी अमखका महाका नुंगसिनदुना लेखिबा इचम चम्बा महाक अमदि नुपी असिगे लेनखिबा video amadi photo aduna viral oiraklami asumna mathang viral oirakpada mahak kahana khangnaramba nupi asi subamna leiriba yum asidigi panglap laptana atopa nupa amada mayum panduna lei hariba mafam aduda leiriba nupi aduda mahakki mobile da su photo amadi video si WhatsApp ki kuthang di yorakhirame matam aduda subamga khangnaramba nupi asina mahakari dogani Masipun maksi subam na mahak panghogdabadagi subam na mahak ki punsibo mangna nanabagi da magtorok pani hainikanki taseng na makti subam na hariba video amadi photo se sai thokibadi nati sexil hogdaba mahak ki display yadaba aduna mobile si yadrabani haina khankibaga loinana mobile si icham chamna yoluba khaktan adubu oirakliba phibam masinadi video clip amadi photo aduna viral oikhirami masi matungda nupi asi mathai amna saki tasengnamak subammu chattuna mathawak thangna thillaga hatlage haina phawba mahakhanki adubu kari upai mahakti nupini mayum makai panduna machanu pa ma phangduna leiraba amadi mahakki mapuribaga yamna nungaina panduna leiraba nupi amakhangni sexil hogdaba punsida thokiba thogdok amakhakta kap hoba video amadi photo aduna mahakki punsida langoi chanduna mamangda lepki thogdok asina subamsu leifam sapham khangkidi mahaka hana khangnaramliba nupi asina kari khankini kariguma mahangna urabadi tarabadi mahakpu mahaka hana khangnaramliba nupi asina mahakki mafamda kari khankini haibasi mahak hainingai leitana warami adubu subam su tumba yakide kari toksige haiduna mahak yamna warami khanghodana thokiba thogdok amakhak sexil hodaba khongthang amakhakna oirakkiba mong asina punsida taibang miyoibana mi amana thajadraba thogdok kayana mangda hehek leptuna lai ngasigi case asidusu shubham mahak mamanaba kharada mahak phone toki pande nang ai nungsibra kaino subham kai dorge pande ai punchi le khata batar kai dorge khoida so khara hayu kai dorge akhoida so khara share to kai dorge nang ai gi video amadi ai gi photo viral oribasi nang khandra asadu yare kai dorge nahawai gi thogdong ni ariba video ni kai dorge adu gi wanati hojuk chu mayum makai panduna mafam asida nupa amaga leksi nang khandra adu Anush na torisi karino Anush ka khoigo loina rakwa matamda
ꯑꯩꯅ ꯅꯣꯡꯃꯇ ꯑꯅꯨꯁꯀꯤ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯊꯣꯛꯈꯤꯕ꯭ꯔꯥ? ꯑꯁ ꯌꯥꯔꯦ ꯁꯨꯕꯝ, ꯃꯍꯥꯛꯁꯨ ꯁꯣꯏꯕꯗꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤꯁꯦ. ꯑꯗꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ. ꯄꯥꯟꯗꯦ, ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ. ꯚꯥꯏꯔꯦꯜ ꯑꯣꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯌꯥꯔꯦ ꯁꯨꯕꯝ, ꯑꯗꯣ ꯑꯩꯈꯣꯏ ꯅꯣꯡꯃ ꯀꯩꯅꯣ ꯑꯩꯈꯣꯏ ꯈꯟꯅꯁꯤ ꯀꯩꯗꯧꯔꯒꯦ? ꯅꯠꯇꯦ ꯄꯥꯟꯗꯦ, ꯅꯪꯒ ꯅꯛꯅ ꯇꯤꯟꯅꯕ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯊꯤꯌꯨ. ꯄꯥꯟꯗꯦ, ꯅꯪ ꯑꯩꯅ ꯋꯥꯔꯤꯕꯁꯤ ꯈꯪꯉꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯑꯃꯨꯛꯇ ꯌꯥꯎ. ꯀꯔꯤ ꯇꯧꯁꯤ ꯍꯥꯏꯅꯣ ꯃꯤ? ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯑꯗꯨꯗꯩꯗ ꯍꯦꯟꯅ ꯂꯥꯡꯉꯒ ꯃꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯤꯕ ꯃꯤꯁꯤꯅ ꯍꯦꯟꯅ ꯂꯥꯡꯅꯕꯅꯤ. ꯅꯠꯇꯦ ꯄꯥꯟꯗꯦ, ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ. ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯕꯗꯣ ꯑꯩ ꯅꯨꯄꯥꯅꯤ. ꯑꯩ ꯇꯥꯖꯁꯅꯨ. ꯃꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯕ ꯃꯆꯥ ꯑꯃ ꯂꯩꯔꯕ ꯃꯄꯨꯔꯣꯏꯕꯒ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯐꯣꯇꯣ ꯊꯥꯖꯤꯜꯂꯒ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯄꯥꯟꯗꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯖꯁ ꯐꯣꯂꯣ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯏꯟꯕꯤꯌꯨ. ꯅꯪ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯊꯤꯌꯨ, ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯁꯤ. ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯒ ꯑꯅꯨꯁꯀ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ. ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯀꯩꯗꯧꯗꯣꯏꯅꯣ? ꯑꯁ ꯉꯥꯏꯈꯣ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣꯕ ꯅꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ? ꯄꯥꯟꯗꯦ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ. ꯃꯗꯨꯒꯤ ꯄꯔꯥ ꯑꯃ ꯑꯩ ꯃꯉꯣꯟꯗ ꯇꯝꯕꯤꯕ ꯄꯥꯝꯃꯤ. ꯀꯔꯤ ꯄꯔꯥꯅꯣꯃꯤ ꯅꯪꯅ ꯇꯝꯕꯤꯗꯣꯔꯤꯗꯨꯕꯣ? ꯀꯔꯤꯅꯣꯕ ꯅꯪ ꯇꯧꯗꯣꯏꯗꯨꯕꯣ? ꯄꯥꯟꯗꯦ, ꯑꯅꯨꯁꯁꯦ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈ꯭ꯔꯁꯤ. ꯀꯔꯤ? ꯑꯗꯨꯅ ꯀꯔꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯇꯣꯏꯅꯣ? ꯑꯩ ꯁꯨꯕꯝ, ꯅꯪ ꯋꯥꯈꯜ ꯈꯜꯂꯣ. ꯅꯪꯅ ꯍꯥꯏꯕꯗꯅꯦ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯂꯣꯏ ꯌꯥꯕ ꯉꯥꯛꯇꯅꯤ. ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯩ ꯌꯥꯏ. ꯑꯗꯨ ꯅꯪ ꯈꯜꯂꯣ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯐꯥꯔꯗꯤꯅꯦ ꯑꯩꯈꯣꯏꯁꯨ ꯖꯦꯜ ꯆꯪꯗꯣꯏꯅꯤ. ꯄꯥꯟꯗꯦ, ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯒꯅꯤ ꯑꯣꯔ ꯌꯥꯔꯣꯏ ꯑꯗꯨ ꯈꯛꯇ ꯍꯥꯏꯌꯨ. ꯁꯨꯕꯝ, ꯋꯥꯈꯜꯗꯨ ꯈꯖꯤꯛꯇ ꯈꯜꯂꯨ ꯀꯩꯗꯧꯕꯒꯦ? ꯄꯥꯟꯗꯦ, ꯑꯩꯒꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯅꯤ. ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈ꯭ꯔꯕ ꯅꯨꯄꯤ ꯑꯁꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯐꯣꯇꯣꯅ ꯚꯥꯏꯔꯦꯜ ꯑꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤ? ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒ ꯀꯥꯏꯅꯔꯕꯗꯤ ꯃꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯂꯣꯏ. ꯄꯥꯟꯗꯦ, ꯄ꯭ꯂꯤꯖ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ. ꯑꯣ ꯐꯔꯦ ꯐꯔꯦ ꯐꯔꯦ. ꯑꯗꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯇꯧꯁꯤ ꯍꯥꯏꯅꯣ? ꯄꯥꯟꯗꯦ, ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯦ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯈꯪꯍꯟꯒꯨꯝꯁꯤ. ꯑꯗꯨꯒꯅꯦ, ꯑꯩꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯃꯉꯣꯟꯗ ꯍꯥꯏꯗ꯭ꯔꯤ. ꯋꯥꯐꯝ ꯑꯁꯤꯅ ꯅꯥꯀꯟꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯑꯩꯈꯣꯏ ꯍꯥꯟꯅ ꯇꯤꯟꯅꯔꯝꯕꯁꯤꯡ ꯄꯨꯂꯞ ꯄꯨꯜꯂꯒ ꯆꯥꯛ ꯑꯃ ꯆꯥꯃꯤꯟꯅꯕꯒꯤ ꯄ꯭ꯂꯥꯟ ꯑꯃꯈꯛ ꯁꯤꯟꯁꯤ. ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯃꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ. ꯋꯥꯐꯝ ꯑꯁꯤ ꯍꯥꯟꯅ ꯃꯉꯣꯟꯗ ꯍꯧꯗꯣꯛꯂꯨꯔꯕꯗꯤ ꯆꯥꯛ ꯆꯥꯅꯕꯁꯤꯗ ꯃꯥꯛ ꯂꯥꯎꯕ ꯌꯥꯗꯕ ꯌꯥꯏ. ꯑꯗꯣ ꯁꯨꯕꯝ, ꯅꯪ ꯈꯟꯗꯤ ꯈꯜꯂꯨ. ꯊꯕꯛꯁꯦ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯕꯗꯣ ꯍꯥꯠꯄ ꯇꯨꯞꯄ ꯍꯥꯏꯕꯗꯨꯗꯤ ꯃꯗꯨꯗꯤ ꯇꯣꯛꯁꯤ. ꯂꯣꯏꯅ ꯆꯦꯟꯅꯔꯛꯀꯅꯤꯀꯣ. ꯅꯪꯒꯤ ꯍꯥꯛꯇꯛꯇꯅꯦ ꯑꯩꯈꯣꯏꯁꯨ ꯖꯦꯜꯗ ꯂꯩꯒꯅꯤ. ꯃꯁꯤꯃꯗꯤ ꯈꯪꯉꯨ. ꯄꯥꯟꯗꯦ, ꯑꯩꯅ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯪ ꯁꯤꯟꯕꯤꯌꯨ. ꯅꯪꯅ ꯍꯧꯔꯤꯕ ꯃꯤꯁꯤꯡꯗꯣ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ, ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯦꯟꯅꯔꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡ ꯅꯪꯅ ꯈꯟꯗꯨꯅ ꯊꯝꯃꯨ. ꯐꯔꯦ ꯐꯔꯦ ꯁꯨꯕꯝ, ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯦ ꯑꯩ ꯃꯤꯁꯤꯡꯗꯣ ꯄꯨꯗꯨꯅ ꯂꯥꯛꯀꯦ. ꯅꯪꯅꯁꯨ ꯑꯅꯨꯁꯇꯣ ꯋꯥꯐꯝꯗ ꯍꯧꯗꯣꯛꯑꯣ. ꯆꯥꯛ ꯆꯥꯅꯕꯗꯣ ꯑꯩꯈꯣꯏꯁꯨ ꯍꯥꯏꯒꯦ. ꯑꯗꯨꯒ ꯄꯨꯟꯅꯕ ꯇꯧꯁꯤ. ꯑꯁꯨꯝꯅ ꯄ꯭ꯂꯥꯟ ꯑꯃ ꯁꯤꯜꯂꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯕꯝꯅ ꯑꯅꯨꯁꯇ ꯀꯣꯜ ꯇꯧꯈꯤ. ꯍꯜꯂꯣ ꯑꯅꯨꯁ. ꯁꯨꯕꯝ, ꯀꯩ ꯂꯩꯒꯦ? ꯑꯩꯈꯣꯏ ꯍꯥꯟꯅ ꯄꯨꯜꯂꯝꯕ ꯑꯩꯈꯣꯏꯒꯤ ꯄꯥꯔꯇꯤꯗꯣ ꯆꯥꯛ ꯆꯔꯥ ꯃꯆꯥ ꯁꯤꯟꯅ ꯇꯧꯕꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨꯗꯤ ꯂꯣꯏ ꯌꯥꯅꯔꯦ. ꯑꯗꯣ ꯅꯪꯕꯨ ꯌꯥꯎꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯑꯦ, ꯀꯔꯤꯅꯣ? ꯃꯌꯥꯝ ꯄꯨꯜꯂꯒ ꯑꯩ ꯌꯥꯎꯗꯦ ꯍꯥꯏꯕ꯭ꯔꯣ? ꯀꯩ ꯅꯨꯃꯤꯠꯇ ꯄꯨꯟꯁꯤ ꯍꯥꯏꯅꯣ? ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯁꯤ ꯄꯨꯟꯁꯦꯅ ꯍꯥꯏꯅꯔꯦ. ꯑꯗꯨ ꯈꯔ ꯉꯟꯅ ꯂꯥꯛꯑꯣ. ꯌꯥꯆꯪꯕ ꯄꯨꯡ 5 ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯂꯥꯛꯑꯣ. ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯍꯧꯁꯥꯒꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯄꯨꯟꯐꯝꯗꯣ ꯑꯗ ꯄꯨꯜꯂꯒ ꯑꯩꯈꯣই ꯄꯥꯔꯇꯤ ꯑꯃ ꯇꯧꯁꯤ. ꯑꯣ ꯐꯔꯦ ꯐꯔꯦ ꯁꯨꯕꯝ. ꯑꯗꯣ ꯑꯩ ꯂꯥꯛꯀꯦ. ꯑꯁꯨꯝꯅ ꯑꯅꯨꯁꯄꯨ ꯁꯨꯕꯝꯅ ꯀꯧꯈꯤ. ꯍꯥꯏꯅꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯅꯨꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ. ꯑꯃꯗꯤ ꯃꯈꯣꯏ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ. ꯆꯥꯕ ꯊꯛꯄ ꯃꯈꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯨꯕꯝꯒꯤ ꯊꯃꯣꯏꯗ ꯑꯅꯨꯁꯄꯨ ꯂꯣꯏꯁꯤꯟꯅꯤꯡꯕꯒꯤ ꯋꯥꯈꯟꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯅꯨꯁꯀꯤ ꯊꯃꯣꯏꯗꯗꯤ ꯇꯝꯊꯤꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯂꯝꯗꯦ. ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯁꯨꯕꯝꯅ ꯈꯪꯍꯧꯗꯅ, ꯑꯅꯨꯁ, ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕꯒꯤꯅꯣ? ꯅꯪꯅ ꯑꯩꯒꯤ ꯍꯥꯟꯅ ꯈꯪꯅꯔꯝꯂꯤꯕ ꯅꯨꯄꯤꯁꯤꯒ ꯃꯔꯤ ꯂꯩꯅꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯐꯣꯇꯣꯁꯤꯡ ꯅꯪꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯁꯨꯕꯝ, ꯄ꯭ꯂꯤꯖ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯗ ꯑꯩ ꯐꯣꯇꯣ ꯑꯗꯨ ꯑꯩ ꯊꯥꯔꯨꯕ ꯈꯛꯇꯅꯤ. ꯑꯩ ꯚꯥꯏꯔꯦꯜ ꯑꯣꯏꯒꯦꯅ ꯇꯧꯕꯁꯨ ꯅꯠꯇꯦ. ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯇꯧꯈꯤꯕꯅꯤ. ꯍꯣꯏ, ꯅꯆꯤꯟ ꯊꯤꯒꯅꯨ.
ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯅꯅꯕꯒꯤꯗꯃꯛ ꯅꯪꯅ ꯊꯥꯗꯣꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯐꯣꯇꯣꯅ ꯉꯁꯤ ꯀꯔꯤ ꯑꯣꯏꯔꯦ? ꯁꯨꯚꯝ, ꯃꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯁꯦ? ꯑꯅꯨꯁ, ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨ. ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏ ꯈꯪꯕ꯭ꯔꯥ? ꯑꯩꯗꯤ ꯅꯨꯄꯥꯅꯤ. ꯑꯩ ꯃꯥꯡꯈ꯭ꯔꯁꯨ ꯌꯥꯏ. ꯑꯗꯨꯕꯨ ꯅꯪ ꯈꯜꯂꯨ. ꯃꯆꯥ ꯂꯩꯔꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒꯤ ꯃꯃꯥꯡꯗ ꯀꯔꯤ ꯎꯠꯀꯗꯧ? ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯑꯁꯦꯡꯕꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗ ꯅꯪꯅ ꯅꯨꯄꯤꯁꯤꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯒꯗ꯭ꯔꯥ? ꯁꯨꯚꯝ, ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯤꯗꯅ ꯑꯩ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯅꯠꯇꯦ. ꯅꯪꯅ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯨꯗ ꯌꯥꯎꯔꯝꯃꯤ. ꯑꯩꯁꯨ ꯚꯥꯞ ꯑꯣꯏꯗꯕꯗꯒꯤ ꯑꯩꯅ ꯏꯃꯥꯟꯅꯕꯗ ꯑꯩ WhatsAppꯇ ꯀꯥꯞꯈꯤꯕꯅꯤ ꯏꯆꯝ ꯆꯝꯅ. ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ. ꯑꯅꯨꯁ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯟꯕ ꯉꯥꯛꯇꯅꯤ. ꯃꯁꯤꯒꯤ ꯂꯃꯟꯗꯤ ꯅꯪꯒꯤ ꯅꯊ꯭ꯋꯥꯏꯗꯨ ꯃꯥꯡꯂꯕ ꯃꯇꯨꯡꯗ ꯑꯩꯅ ꯄꯦꯟꯒꯅꯤ. ꯃꯗꯨꯒꯤ ꯂꯃꯟꯗꯤ ꯀꯝꯗꯧꯏ? ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯍꯟꯕꯇ ꯅꯠꯇꯅ ꯍꯧꯈ꯭ꯔꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤ ꯑꯃꯕꯨꯁꯨ ꯅꯪꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨꯁꯨ ꯃꯥꯡꯅꯕ ꯍꯣꯠꯅꯕ. ꯑꯁꯨꯝꯅ ꯁꯨꯚꯝꯅ ꯑꯅꯨꯁ ꯃꯉꯛꯁꯝꯗ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯠꯈꯤꯔꯝꯃꯤ. ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯄꯨꯝꯅꯃꯛ ꯌꯦꯡꯗꯨꯅ ꯂꯩꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯒ ꯏ ꯇꯩꯔꯕ ꯊꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯩꯊꯣꯛꯇꯨꯅ ꯍꯥꯞꯆꯤꯜꯂꯒ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯅꯤꯗ ꯃꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯔꯛꯈꯤꯔꯝꯃꯤ. ꯑꯅꯨꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯤꯑꯣꯏ ꯈꯔꯅ ꯎꯔꯛꯄꯗꯒꯤ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤꯔꯝꯃꯤ. ꯄꯨꯂꯤꯁ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ. ꯑꯅꯨꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯠꯈꯤ. ꯇꯁꯦꯡꯅꯃꯛꯀꯤ ꯑꯅꯨꯁ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯅ ꯂꯝꯕꯤꯗ ꯆꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛ ꯄꯨꯂꯤꯁꯅ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯨꯚꯝꯒ ꯈꯪꯅꯔꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗ ꯃꯍꯥꯛꯀ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯁꯨꯚꯝꯒ ꯃꯔꯤ ꯂꯩꯅꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯐꯣꯇꯣ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯐꯣꯟꯗꯁꯨ ꯌꯧꯔꯛꯈꯤꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯈꯪꯂꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯒꯗꯒꯦ ꯈꯜꯂꯨꯕꯗ ꯈꯥꯡꯕ ꯉꯝꯂꯝꯗꯦ. ꯇꯧꯐꯝ ꯈꯪꯈꯤꯗꯦ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯈꯟꯈꯤ ꯃꯗꯨꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯪꯂꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯪꯂꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯅꯕꯒꯤꯗꯃꯛ ꯋꯥꯔꯦꯞ ꯑꯃꯈꯛ ꯃꯁꯥꯅ ꯂꯧꯖꯈꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯅ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯄꯨꯗꯨꯅ ꯅꯨꯄꯤ ꯑꯁꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯔꯝꯃꯤ. ꯑꯃꯔꯣꯝꯗ ꯄꯨꯂꯤꯁꯅ ꯂꯝꯕꯤꯗ ꯐ꯭ꯔꯤꯁꯀꯤꯡ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯤ ꯍꯥꯠꯄꯗꯤ ꯐꯥꯕ ꯉꯝꯈꯤꯗꯦ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯊꯣꯔꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯇꯨꯔꯦꯜꯒꯤ ꯏꯔꯩ ꯀꯟꯅ ꯆꯦꯟꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏ ꯑꯃꯗ ꯃꯍꯥꯛ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯍꯥꯛ ꯁꯤꯖꯔꯒꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯝꯆꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯈꯪꯂꯛꯂꯕꯗꯤ ꯃꯍꯥꯛꯄꯨꯁꯨ ꯊꯥꯖꯔꯔꯣꯏ. ꯃꯍꯥꯛꯀꯤ ꯍꯤꯡꯐꯝ ꯂꯩꯇ꯭ꯔꯦ. ꯂꯣꯏꯅꯅ ꯃꯍꯥꯛ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯨ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯋꯥꯐꯝ ꯑꯁꯤ ꯈꯟꯖꯗꯨꯅ ꯃꯍꯥꯛꯅ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯃꯆꯥꯅꯨꯄा ꯑꯗꯨꯒ ꯄꯨꯟꯅ ꯆꯣꯡꯊꯈꯤꯔꯝꯃꯤ. ꯊꯧꯗꯣꯛ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯑꯣꯏ ꯈꯔꯅ ꯎꯈꯤꯔꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯆꯥ ꯑꯃꯒ ꯆꯣꯡꯊꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯅꯛꯄꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯣꯡꯂꯩ ꯊꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯅꯨꯄꯤ ꯑꯃꯗꯤ ꯑꯉꯥꯡ ꯑꯗꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ. ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯆꯣꯡꯊꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯀꯟꯕ ꯉꯝꯈꯤ. ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯀꯟꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯄꯨꯊꯈꯤꯕꯅ ꯃꯍꯥꯛꯇꯤ ꯀꯟꯕ ꯉꯝꯍꯧꯈꯤꯗꯦ. ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯑꯀꯟꯕ ꯇꯨꯔꯦꯜꯒꯤ ꯏꯆꯦꯜ ꯑꯗꯨꯗ ꯂꯥꯡ ꯀꯌꯥ ꯊꯥꯛꯇꯨꯅ ꯑꯁꯤꯕ ꯃꯁꯥ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨ ꯐꯪꯅꯅꯕꯒꯤꯗꯃꯛ ꯑꯉꯛꯄ ꯐꯪꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯍꯣꯠꯅꯈꯤ. ꯑꯗꯨꯕꯨ ꯇꯨꯔꯦꯜ ꯑꯀꯟꯕ ꯏꯔꯩ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯥꯎꯕ ꯐꯪꯕ ꯉꯝꯈꯤꯗꯦ. ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯨꯔꯣꯏꯕ ꯄꯥꯎ ꯇꯥꯈꯤ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯈꯤ. ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯃꯉꯣꯟꯗ ꯋꯥꯍꯪꯈꯤ. ꯁꯣꯝꯒꯤ ꯅꯨꯄꯤꯅ ꯑꯉꯥꯡ ꯑꯃꯗꯤ ꯃꯁꯥꯁꯤ ꯇꯨꯔꯦꯜꯗ ꯆꯣꯡꯊꯔꯤꯁꯤ ꯁꯣꯝꯒ ꯈꯟꯅꯈꯤꯕ ꯂꯩꯕ꯭ꯔꯣ? ꯏꯟꯁꯄꯦꯛꯇꯔ, ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯂꯩꯇꯦ. ꯅꯨꯡꯊꯤꯜ ꯄꯣꯄꯣꯞꯇ ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯅꯤ. ꯑꯩꯒ ꯀꯔꯤꯝꯇ ꯈꯟꯅ ꯆꯩꯅꯕ ꯀꯔꯤꯝꯇ ꯂꯩꯈꯤꯗꯦ. ꯑꯗꯣ ꯍꯟꯗꯛ ꯃꯔꯛꯁꯤ ꯃꯍꯥꯛꯀ ꯅꯨꯡꯉꯥꯏꯅꯗꯕ ꯑꯇꯣꯞꯄ ꯀꯔꯤ ꯊꯧꯗꯣꯛ ꯌꯨꯝꯗ ꯊꯣꯛꯄ ꯂꯩꯕꯒꯦ? ꯏꯟꯁꯄꯦꯛꯇꯔ, ꯀꯔꯤꯝꯇ ꯂꯩꯇꯦ. ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯃꯈꯛꯅꯤ. ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤ ꯄꯨꯔꯒ ꯃꯐꯝꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯥꯖꯗꯦ ꯏꯟꯁꯄꯦꯛꯇꯔ. ꯑꯣ, ꯌꯥꯝ ꯐꯔꯦ. ꯑꯗꯣ ꯀꯔꯤꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯁꯤꯕ ꯂꯥꯛꯈꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯁꯨꯁꯥꯏꯗ ꯇꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯕꯁꯤꯗꯤ ꯊꯤꯖꯤꯟꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯔꯣꯏ. ꯑꯗꯣ ꯑꯗꯣꯝꯅ ꯀꯅꯥ ꯀꯅꯥ ꯆꯤꯡꯅꯕ ꯂꯩꯕꯒꯦ? ꯏꯟꯁꯄꯦꯛꯇꯔ, ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯑꯌꯦꯠꯄ ꯄꯟꯕ ꯀꯔꯤꯝꯇ ꯂꯩꯇꯦ. ꯑꯗꯨꯒ ꯂꯩꯔꯝꯕ ꯇꯥꯔꯒꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯦ. ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯏꯟꯁꯄꯦꯛꯇꯔ.
Oh, yamna fare. Laiba phabadigi adongi chanupadi mafam steliba music kale. Adubu hauju phabadi adongi nupi ge sibak jang akhuna thiba phangthri. Please, Inspector. Mahabu phangnabam ta thibi Inspector. Please, Inspector. Thawai wabi gano. Isingi irei si khar kanman mana mafam asida de sibang jang si leirongani haba thajadre. Adubu atopa mafam da asibak jang leiromgadra. Aduga mafam asidagi mahak hingna atopa mafam amda phawgalongani haba si di akhuna su thajaba leiti. Anyway, akhoi thijalaba matungda soidana khangalaki. Asumna police na mafam aduda nupi aduge sibak jang thiki. Adubu phangba kawba lekhidi. Amaromda Subham amadi mahakki mamanaba sing aduga Anus hat kraba matungda Saranpur da lotuna lerami. Masigi maramdi Anus hariba miyoi asi makhoi ge tinaba maramna Anus ki thodok asi thoklabanina makhoi ba soidana police na thirakpa yai haiduna tasengna makhoi na tawruba maral adugi matungna Saranpur da lotlami. Adubu makhoi Saranpur da suleipam khangkidi. Saranpur dagi makhoi bike ani da makhoi namsinduna lakpa matamda lambi da police ki frisking kanguna thengna kirami. Gari khamna na nabagi da makhoi da haiki. Adubu maral leirabani na makhoi gari khamlamda na thoki. Madugi matungda police na gari khamu haiduna hanna laurba matungda gari khamu yadabadagi nongmaina kapkirami. Laibok phabadagi makhoi manga adugi manungda miyoi anigi makhongda nongmai maru amamam pankirami. Masigi matungda makhoi lambi da tusinki. Amadi changchinduna police na makhoi manga phagatkiram. Karigidamakta makhoi gari khamu yadabano. Karamba case ta chenei haiduna police na wahang pahung tawba matamda takhalakpadagi Subham amadi mahak loinaba mamanaba pande amadi atai mamanaba sing pulap phaduna wahang pahung tawkirami. Wahang pahung tawba matamda thajadaba mawongda police ta wafam sing asi mathang haidorakirami. Inspector, anu sariba mido aina hatpane. Aigi ming Subham. Aduga aigi manaba singse makhoi thodo du yawba khakni. Makhoi di mihan asdi yawba nati. Mihan ase aina pangthokibani. Nangna karigidamakta mihan adu pangthoklino? Karigidamakta pangthokbuno ne? Inspector, anu sariba mise matam khargi mamangda mahangna aingodigi mobile phone ama mahna leiki. Adubu aina cheksilodabadagi matam mama iga nungsinarami amakak. Aigi lekai makta da mahak mayum panduna lebe. Mahak aiga thunadre. Adubu mahak amadi aiga leinakiba mari sing adu matam aduda aigi mobile da namkiba video clip amadi photo sing adu aina anusta yon kiba mobile asida video amadi photo sing yawi haiba ai kawki. Aigi display kaibadagi mo na mobile asi yon kiba. Adubu Inspector, mahak na aigi video amadi photo sing adu miyoi ke hada kapthoktuna photo amadi video sing adu viral ohenki. Masigi matungda viral oiraba matungda photo amadi video ai isamakta phawba yorki. Aigi punsi di arrive Inspector. Adubu matam amada aiga khangnaramba aiga nungsinaraba nupido aigi hek khungbang ngasida topa nupa ama logduna macha nupa ama phangduna leijaraban. Tasengni Inspector, ai nupi asigi punsi da ayatpa amadi apanba pidana nanabagida makai honaduna lakki. Adubu aigi cheksilogdaba amadagi photo amadi video singdo viral oiduna ngasidi mahakki mafamda phawba lekai asida nimbu ngangnarumgadabado. Adubu Inspector, masi punamakse anu sariba mathong chadaba mahana thon mangaktan Inspector. Masigidamak akhuna mahapu party tokse haiduna kawraga aina mangaksam thangna thinnana hatkibani Inspector. Oh, adugo mo wafam ama thuedi police akhoi lerise akhoi de case ama palaga mahak phabi yai. Mahakna sumna tawbani haiduna cyber crime lady. Masida loina makhoi bu dandi pibi. Madudi nattadana miyoi amana micham amana mi ama hat na nabagidmakta nasana laman khumba haibadudi yade. Nangna phanayam chumbor basu phanayam na lanbor basu adudi yade ne. Nangna mi gi macha ama halidubu nang lemna tokani khanbro. Kari nang pande adigi nang nakhoi lemna tokani khanbro. Mi ama hatpagidamak nakhoi gi nathakta loinamak charge thangkatkani. Asigoba thodokchi makhata na thokta nananabagidamak nakhoi de parama tambi ba haibase leibak se ain lebelebang. Nakhoi da suguma dandi ma pibasina tahoriba uhoriba kyana so nakhoi de gi parama tamgadori. Mi hat pasunga yade. Case thengnaba yai. Achum aran haibado court ta thengnagadabani. Aduga nangna nangi lekai da haiba nupi ado nangna matamadu da namkiba video amadi photo do madunu maram oiraga nupi ado
तुरेन मचानुपागा मथंद चोंथबदगी मचानुपादुदी मियोय खरन कलौरे अदुबु लाइबक थीबदी नुपी अदु ngasi फावबा छि भक्चांग फंगद्रि कल्लब तुरेनगी इरेय अदुना मफम कदाइदे चेंथरमगनी हाइबा हौजु फावबा खंग ngमद्रि मसी पुनमक नंगना मतम अदुदा फोटो कापलमद्रबदी अमदि वीडियो नमलमद्रबदी मसी थोकद्रा नंगना नसा फावो चिक्सिन मंगमद्रगा करिगी मीदे ताइनरी नंगना करिगी मीदे ताइनरी नसाना सिंजब लांग अदुदा नसाना थुजबदाबनी असुमना अनुस हाटपगिदमक मियोय सिंग अदुदी सोयदनमकी दंडी फंगखरगन केस असी इनौ नौना हंदकता थोकपा थौदोक अमा ओइबना हौजिक फावबदी शुभम अमदी महाक्का लोइनरिबा मियोय सिंग पुलिसना चार्ज से थांगतबना दंडी पीदरी कैसुम संगदा लेरी सोयदनमकी मकोय दंडी पीखरगनी मराइबक चिरबि नुपी अदुसु असीबा हक्चांग ngasi फावबा फंगद्री पुमनमक असी करीदगी थोलकपनो हाइबा मियामना सेक्शनबियु खंजिनबियु अदोम अदोमना पाइरिबा मोबाइल सिंग द मरुइना नुपी सिंगना कना अमत खंगहनना नाइटोम फोटो कापीगन इसागी हक्चांगी फोटो येंगजननबगिदमक इशाना फोटो कापीगन अदोमना करिगुंबा कनागुंबा अमत खंगद्रे हाइदुना फी थोंद्रबा हक्चांग द अदोमना फोटो कापलगा अदोंगी मोबाइल फोन अदुना मेमोरी अदु मुथतलबसु डिलीटेड फाइल सिंग हाइदुना अदोंगी फोन अदु कनागुंबा अमना पाइरबदी अदोंगी फोन अदुदगी मुथतकीबा वीडियो नत्रगा फोटो सिंगदो कौखटपा याय मसी मसु खंजनबियु अखंग सिंग द ताकजब नचदी खंगदब सिंग द तमजबन मसीद नतना अदोमना करिगुंबा अरोनब वीडियो नत्रगा फोटो खरन नमलबा मसीगी मतुंगदा अदोंगी मोबाइल फोन अदुदगी अदोमना मुथत पीखरबा अदु ओरबदी मदुगी मतुंगदा अदोंगी मोबाइल फोन अदु कनागुंबा अमगी नत्रगा कंप्यूटर की दुकान अमदा अदोंगी फोन दो अमुक हन चलबदी अदोंगी फोन द करी करी यावरंबगी हाइदुना कंप्यूटर पारिबा मी नत्रगा अदोंगी मोबाइल फोन पारिबा मी अदुना सॉफ्टवेयर अमगी मतेंगना अदोंगी मोबाइल फोन द यावरंबा वीडियो नत्रगा फोटो सिंगदु कौखटपा याय मसी मसु खंगबियु नमखिबा वीडियो मुथतखरे आइंगोंदा यावद्रे कनामता उररोय मसी खनबिगन अंगकपा साइंस एंड टेक्नोलॉजी की तोंगान तोंगानबा एप्स कयामरुम थोगली असिगुम लमसिददी अखंगहि करीबता साबिरुन तौबा ngamdaba हाइबबु सीकिबा मी हिंगनबा हाइबसे कक्तनि ngamdaba अतैदी लोइनमक ngami हाइबिय सेक्शन बा हाइबसिदगी अतोपा करिगुम मत लेते अदोंगी चिक्से लौदोबा फोटो अमदी वीडियोना अदोंगी पुंसीबो लेखा ताहलकबा याय लाइरबा सिंगबु नुंगसिबियु अतोनबा सिंगबु नुंगसिबियु मिमानद्रबा सिंगबु नुंगसिबियु मीगी मांगनबा मीगी नुंगाइतनबा खक ngangbirun अमुखक्ता पोकपा मियोइबगी मपोंगनी हिंगलिंगेगी पुंसीदा अदोंगी फुरुप अदोंगी लेकाई लमदम सनालेपाक इरमदम मणिपुर असिगी मचंग थोकपा थबक अमा तौबिरम मथंगदा केस अमा पुदुना लाक्चगे सनालेपाक इरमदम कंगलेपाकना याइफरे ताबिरिबा सिंगबु जेम्स हाइगुरजामना मुकाना खुरुमजरी।